Hi everyone, it's Mahesh Rajkumar. ꯃꯌꯥꯝꯕꯨ ꯑꯩꯒꯤ YouTube channel ꯑꯁꯤ subscribe ꯑꯃꯁꯨꯡ like share ꯇꯧꯕꯤꯌꯨ. Ngaijarakpa Kuireda nungsi haiba yaroda mapum parana hake ina kullum thamoini. Ngaijarakpa Kuireda nungsi haiba yaroda mapum parana hake ina kullum thamoini. Pazaro bayona sa haizai mate yadade namal solai halani nungsi magal hamade adu bulai tingi. Ngaijarakpa Kuireda nungsi haiba yaroda mapum parana hake ina kullum thamoini. Ngaijaman pibiro napasu thado piro napadugi marum nungsi mimo yawe. Ngaijaman pibiro napasu thado piro napadugi marum nungsi mimo yawe. Kumaka hukade nangi thamoi di hong thamoi gi ase are patiri na taududa kanjai aisu yaruga ba kari taubagi. Ngaijarakpa Kuireda nungsi haiba yaroda mapum parana hake ina kullum thamoini. Dẫu chẳng có mấy nỗi ghi lời ca từ bề lòng